Rohit, makuna lairiki page paglambadu chaplepi. Aduga mamituna lairiki laimaida munna chumdrung yengduna lay. Seconds kharagi matung Rohit kitchen balda nokfeta raglami. Ave thoiba khangning singlakpani. Aduga nokfeta una tamna khumi. Kanagumbi magidama ay matik jawa mi moida bayadi. Wado haina lairiki page do amu pai. Aduga mana parage khanba topic adugi mapayag baga. Pe sangdoklibadu leptuna lairik tapukning changbagum tawki. Sonia mamit kadu tagup panglaga makhut aniduna mamaida tasiliba masam kharadu napada phatphat yepkhatuna. Kana gidama. Aina masakhang bayagadro. Rohit do mamaidu mathakdong khatuna khangi. Yamna chayetnaba Sonia gi matawdu ma khoidaw fazana sawnang labani. Rohit ki attitude aduda Sonia do yamna nungaitaba poglaklami. Rohit ka close oina basinbada upay kaya ama sizinare. Adubo amata may pakte. Rohit si mana thengbang amloidaba misaga magum tawri. Chahi cha lising kaya mo hotnarabasu Rohit kanak naba phanggani haibagi asadudi nongmagi asum mami samlakbagum tawraklami. Sonia muksu namang hulaklami. Hairagamina. Ay susum masakhaningdana tawbani. Rohit to handakti mamay do Sonia lamdo ansili. Mikup khara Sonia di inglamlaga sora matab no handoi. Aduga bethoy makhoy anigi haukraba wari sing adu amamamta oina asum ningsingi. Ahan behek thengnaba mikuptagi aroi boina airport ta ukhiba du phawba. Rohit nongminok mitawna wari sing adu asum ningsingi. Rohit na oina abethoy butana bani. Aduba bethoy na di mangonda ihul amata phawdabagum tawri. Mahabu nungsibagi mami amata tadri. Rohit na pamjabadi avithoy na mangonda mamay mako khangda ururu ungkhay ngawbuduni. Adubu madugi ona tainabada oina Rohit na bethoy bu koitan tanabagi fibamda haujuk phawbugi oina di leiri. Rohit to nokminok mitawna makoy khuning na amana table do da sauraga Sonia da masa khajik leisinduna yenglaga. Atay kana sunateda. Aingondi amna ngawjabi ahigidamak sibagi dabi ahigi nungsibada ngawrabi nupi amakak leiri. Adugidamakdani. Sonia su nokminok mitawna mapukningda khali. Mahagisibu aingonda hairi jaro. Ahigidamakda thawaina ka lairik pari boiri ko nangde. Asumna mama tomta wakhal jaja sagatkhre. Monda amada mumon tawna laikhre. Sonia gi nokminok mitawba maithong makalamba matawduda Rohit saphumda fat hanjinki. Ngakchana ni yengi. Aduga Sonia da khangning na hanglaklami. Kaidawrage mo. Nufina fega tariduna karimono. Sonia nokminok mi adumak tawna karisunate haibagi matagom makukta fet among mo hairaklami. Rohit to pairamna Sonia da mikup khara yenglami. Adugi matong mamay do mong leithoki. Aduga lairik to da yengduna mong leiki. Tasengna mana hujik pariba chapter asi yamna luba chapter roibana hanadagi kharaga haitabaga magi makokta kemte hegloksin bangamdre. Lairik to da yengje haibagi wakhagdani mapungningsdi amata changbana tre. Rohit to lairiki laimaido da pisum suglap tawna matomta murum soli. Kaino daisibo gyan ka machi amda tadre oiba pilabani. Rohit na matomta hairibado taraduna Sonia do Rohit lomda khajik sangsinduna Rohit na pariba topic ado karino haina mangak thangaduna yengi. Mana understand tawba chapter ni. Mani irailaina Rohit ta takpa ngamgadaba matangni. Sonia do Rohit ta amuk phat yenglaga. Asidi yam laiba topic ni ay loina khangi. Nangyan tadradi ay takbigase. Asi haiduna Rohit ki mana khaje amuk changsili. Bench to da fatpham sili. Kahena close oina changsin badinati. Aduga Rohit ki lairik to mana taplauduna magi mangda khajik chingsinduna lairik to mana takpa hauraklami. Rohit su hoy mai haidre tumina laikhre. Sonia na lairik taklibadu Rohit muna tajay mamituna lairik ta yengduna. Minute karagi matong Rohit su Sonia da fating thoklui. Ahanbo oina urure Sonia gi mit anidu. Avethoy gi mit aniduga chap manabani lautak tawi. Mithup dusu piktak yawi. Aduga passing dusu khajik lan nahuraga khara sangi. Rohit Sonia gi speka thabagi marumda loliba mit anidu mikup khara yengi. Aduga mapukningda khali. Avethoy gi mit ka nanggi mit ka yamanai. Aigi mitsida
Avithoi oina urapagam tawri. Soniagi mit anida yenglambadagi Rohit ki mamida anidu asum lekai koi bahuragli. Laibak, naton, khazai, chinbal amata khagdana loina yeng bahuragli. Soniagi maithong da paliba kayat sing adu Avithoi ki maithonga yamna manabani. Sonia bu uraga Avithoi bu Mr. Rokbani. Sonia lairika sumtaglambadagi Rohit na mangonda munni yengba adu ngakchana na uri. Mamaidu tamna laisilagduna masu Rohit yengi. Aduga pisum suklab dauna Sonia gi makut namana Rohit ki lengjumda taplangna sethaduna hanglaklami. Aina lairikta ise munatagi da hadraga kai wakhaluna nangmangi duba. Rohit to gyan khanglaklai. Mami to fat kuptuna Sonia da tingak yengi aduga hairaklami. Oh, kainoni. Amuka explain daru. Ayam da haudri. Sonia sa pisum suklab dauna Rohit da mikup khara yenglamlaga makuk tamna nomi. Hoi hai bagom. Aduga mamaido amuk leithokraga hanagum amuk lairik takpa hukre. Rohit su handakti mami mana choidre. Sonia na takliba aduda oina pukning changkre. Lairik tu tana Rohit mapukning da amuk matom da sonjay. Nang Avithoi ga manay. Somda sa Sonia do mapukning da akama minoga manokli. Rohit na mangwani yenglaga lairamba aduda magi muti aroy bisagat kre. Rohit na mabu pamba huraklabani habasigi wakhalda ihada haraukre. Mana ningjaba khuding thongle khanduna mapukningda apenba pokle. Mapukningda khali. Aigi langda thudaba ngambre yengona. Amukhana nangbu mufam sidagi chalhalar. Aduga nangsu aigi hoidana khaktokla. Haujikti nangbu kanana kanba ngamdore. Third semester su uchina jina loikre. Rohit su grade B da pass tawrakle. B.O. jarabasu magi mafamdadi excellent ni haina khandrabani. Adubu Rohit tu apen banaide. Mathangi exam dadi e phangdaba yade haiduna singlaga muk leikre. Mana hauji honari basidagi amuka hena effort thadaduna Avithoi gi pukning sumnaba haiduna mapukning da khankre. Lairik ta ka hena wakhal changkhibana atopa side ta wakhal hena thadaba sangde. Sonia su magi yamne henjinma matawadu ulakhidre. Adugi mahut Rohit ki study do oina mana mateng yamna pangbire. Rohit su exam bu pass tawrabadi haiduna ahenba wakhal kari su khandana Sonia ga khara loinaba tinaba horagle. Sonia gi di nungai jabi oikre asumna Rohit ka loinaba phangba si. Magi nungda khalibu wakhal adu mapal thokhanda Rohit pu magi langda thunaba kanna hotnari. Natan hoigi ahangba mi leinadaba yumadudani. Living room oina leiriba duda sofa asangba amada pulap phami Nathan, Justin amadi Raiden makhoi ahumdu. Nathan na mayayda Raiden na magi yetlomda aduga Justin na magi oiromda phami. Makhoi ahumgi mamangda su table la pakpa asangba mathari. Table dogi mathakta na lairi kharane notebook kharane aduga pens kharasu chekhaiduna leiri. Makhoi gi English ki ojana importance of education haibisigi matangda essay ama ira uhaina assignment pirakpadu tawnabu hotnabani. Justin du sofa da masa pumbanga thaduna makhut yet ki khodom bika khuyai gana pen ama ungdana mangduna leiri. Kamai taw saibano akoini idoi se essay ni nasa gi word sizinarga iyo harakpani na amta copy tawnabu sare. Raiden du table la leiri ba notebook ama phangna khumlaklami. Nangyana irase tentakna adoi matung akoini ga mu irase. Okay. Aina Manipuri da hairage. Aduga khoi ahum pulap English ta meaning handokminase. Ase haiduna masa kha jikon tharap tauna table dagi notebook ama lamduna lauraga khuningani na khoru da sauraga notebook to phangna ba hone. Nathan makhot ani na thabak mabada punaduna masa bomba sofa da nga thairaga. Okay, hairo. Aiga Raiden gana English ta meaning handorage. Justin do notebook phakna machinda murmurum soli. Fajani hauji. English ka se marang torang mga tani tawdise. Justin mana pairiba notebook tuga pen tuga Raiden na piraga. Nang naisilo sida. Raiden su piragliba do lauduna table da thami. Aduga masu phamliba adu khajik semlaga. Makhoi na translate tawgadawriba English ki wahai do isinaba haiduna ready dawi. Justin magi matai thangba makhutuna khuruda sauraga
masagi chinbalda nanbai pai tawraga mamanaba aniduda yengduna haiba horaklami. Tasengna hairagadi lairik tamba haibasi yamna maru oy haina khale. Adubu hawjikti aduguma wakhaldo amata khandrei. Natana oh ase haiduna masu table pen ama lauduna notebook amada ina hairaklami. Khalla abanati khalame haiba adu oradi wasoini ibadaba. Ado batsu haptoini ko waski matungda adubu wana ama hairibanina. Raiden so magi notebook to da isin hairaklami. It was but Natando Justin na hujik haikiba ado isin balwaraduna among makhut anina mathabang mapada cross down na duna punduna. Justin da nokmi yengi. Assignment do salak sarani haiba hujik dagi khangba horakle. Raiden so makhut aning dun table da sabraga nokmi yengi Justin da. Tasengna hairagadi aiso angang oringai matamdagi lairik laisu si hairaga horakpa satra madinati. Natan hoi haibagom makong nomi. Raiden so magi makhut oiduna Justin da lamlaga hairaklami. You are not a good student. Justin na adu oirasu ai hotnabadi yamna kali. And oh asi haiduna mamituna Justin da yenglaga makhut yetuna kolom pairaga ahangbu malangda kari no iba moongda ingitawi. Mana hainingli bawadu leitonda leire haibagom. Nathan ga Justin gado pulap Raiden di yenglaklami. Nathan do nokmi. Kaino hai draba. Justin makut khadon biduna Nathan di ingitaraga. Raiden nangondagi di Nathan hai behele aduna Nathan ointa holo. Ase hairakpadagi Raiden su makuta pairamba pen adu table da thamki. Nathan su amuk Justin da fadon sinduna. Yes sir. Ase hairaga makhut ani du punaduna nokmi amuk phamkhre. Justin su serious oina makha taraklami. Aduna tasengna hairabada Nathan nokmi Justin da yenglaga. So really Justin su penjare haibago Nathan da khubi odli. Raiden di Nathan gi matawdo da konjal thokanda matom da nokpada siga dawre. Justin na aina ngang oringai matamda Nathan adumak nokmi tawna Justin da yenglaga. Children aise lairik pa bayam tale lairik se sungpa paningde. Study head music gumba isai gumba ne hena thawai yaure. Nathan do Englishman ga saduna British session da hairai. Music lai adubu so hojikti right now aina thaina tawkhiba mayamdo khaluraga thinking about you. Raiden do khangba ngamdraduna khangnok nokthorei. Justin su soramatang sang honthei. Nathan su makhut puliba du thadokduna Raiden da makhuna popop thaduna wantha kai nokthorei. Sunday numit amani avethoi do magi room da leiri. Study table mamangduda revolving chair amada famduna ngarang ojana class ta taglakpa topic tu amuk nauna review kana tawri. Avethoina lairi kana tawri ngai tanja adoda magi table machi amada charge tawduna lairiba phone adu ringking laklami. Avethoi lairi paribadu leptuna magi phone charge tawriba domda pisum suklap yengi. Aduga masadu khaji konthaduna phone du lamduna charge adu satokle. Aduga phone gi screen du de yengbada gusan gi call oirami. Avethoi call du receive tawraga nakong da thami. Hello Avethoi na hoju kaidawrige nangasai ojana pirakpa class notes mayam du review da buloraba kaidawrage aigi notes to nanga mobile ge hairo aisu full da pabadi loidri gusan du lali tawna ikoi na hairaklami aido nangasum asai phawdang koithau sira hange tawbani haidi aido ithantu sum leibado boring chubagi. Avethoi nofei tawri adubu wakhaldo khantharabu mikupta pisumani dong suksinaki adubu mamangda hangdoktuna thamliba lairik tu de yenglaga nungaidana khumlaklami. Gusan I'm sorry aido atai subject kharasu review tawgadaba watli. Gusan nokmi tawna hoi kasu kaidi
ꯀꯣꯟꯅ ꯃꯇꯥꯡ ꯆꯥꯕ ꯑꯃꯗ ꯐꯖꯅ ꯎꯅꯔꯁꯦ ꯂꯥꯏꯔꯤꯛꯇꯣ ꯐꯖꯅ ꯄꯥꯊꯣꯛꯆꯔꯣ ꯑꯕꯦꯊꯣꯏ ꯑꯗꯨꯃꯛ ꯅꯨꯡꯉꯥꯏꯇꯅ ꯅꯪ ꯑꯩꯉꯣꯟꯗ ꯁꯥꯎꯅꯨꯀꯣ ꯑꯩꯗꯣ ꯐꯔꯛ ꯇꯥꯗꯅ ꯇꯧꯕꯅꯦꯕ ꯅꯦꯛꯁꯇ ꯑꯣꯏꯅ ꯐꯖꯅ ꯎꯅꯔꯁꯦꯕ ꯀꯣ ꯍꯣꯏ ꯃꯤ ꯑꯩ ꯀꯩꯁꯨ ꯈꯟꯗꯦꯕ ꯅꯪꯒꯤ ꯒ꯭ꯔꯦꯗꯁꯇꯨꯅ ꯍꯦꯟꯅ ꯃꯔꯨ ꯑꯣꯏ ꯅꯪ ꯃꯇꯤꯛ ꯆꯥꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯗꯕ ꯌꯥꯗꯕꯅꯤ ꯗꯣꯟ ꯋꯥꯔꯤ ꯂꯥꯏꯔꯤꯛꯇꯣ ꯐꯖꯅ ꯄꯥꯊꯣꯛꯆꯔꯣ ꯑꯩꯁꯨ ꯀꯣꯜ ꯊꯝꯃꯒꯦꯀꯣ ꯍꯣꯏ ꯅꯪꯒꯤ ꯄ꯭ꯔꯣꯃꯤꯁꯇꯨ ꯅꯪ ꯀꯥꯎꯕ ꯌꯥꯗꯦꯀꯣ ꯑꯩꯈꯣꯏꯅ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯕ ꯐꯥꯎ ꯑꯩ ꯅꯪꯕꯨ ꯉꯥꯏꯗꯣꯏꯅꯤ ꯊꯝꯃꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯒꯨꯁꯟꯗꯨ ꯀꯣꯜ ꯊꯝꯈ꯭ꯔꯦ ꯑꯕꯦꯊꯣꯏꯁꯨ ꯀꯣꯜ ꯍꯦꯛ ꯊꯝꯈꯤꯕꯒ ꯁꯛꯐꯝꯗꯨ ꯐꯠ ꯍꯟꯖꯤꯟꯈꯤ ꯐꯣꯟꯗꯨ ꯇꯦꯕꯜꯗ ꯇꯞꯅ ꯊꯝꯗꯨꯅ ꯎꯪꯂꯒ ꯑꯌꯦꯡꯕ ꯑꯃꯗ ꯆꯨꯝꯗ꯭ꯔꯤꯡ ꯌꯦꯡꯗꯨꯅ ꯐꯝꯂꯒ ꯂꯩ ꯒꯨꯁꯟꯅ ꯃꯥꯕꯨ ꯅꯨꯡꯁꯤꯖꯔꯦ ꯍꯥꯏꯕꯗꯤ ꯑꯕꯦꯊꯣꯏ ꯃꯥꯅꯁꯨ ꯈꯪꯕ ꯉꯝꯂꯦ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯒꯨꯁꯟꯅ ꯃꯉꯣꯟꯗ ꯃꯥꯒꯤ ꯄ꯭ꯔꯣꯃꯤꯁꯇꯨ ꯔꯤꯃꯥꯏꯟ ꯇꯧꯍꯜꯂꯤ ꯑꯕꯦꯊꯣꯏꯁꯨ ꯅꯣꯛꯐꯦꯠꯇꯃꯛ ꯇꯧꯔꯒ ꯂꯩ ꯄꯥꯎꯈꯨꯝ ꯑꯃ ꯐꯥꯎꯕ ꯄꯤꯗꯦ ꯒꯨꯁꯟꯅ ꯃꯥꯒꯤ ꯄ꯭ꯔꯣꯃꯤꯁꯇꯨꯒꯤ ꯃꯔꯝꯗ ꯍꯥꯏꯔꯛꯄꯗ ꯄ꯭ꯔꯣꯃꯤꯁꯇꯨ ꯍꯦꯛ ꯄꯜꯂꯛꯄ ꯈꯨꯗꯤꯡꯒꯤ ꯔꯣꯍꯤꯠꯄꯨ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗ ꯑꯗꯨꯝ ꯎꯔꯛꯄꯅꯤ ꯍꯧꯖꯤꯛꯇꯤ ꯑꯕꯦꯊꯣꯏꯒꯤ ꯃꯐꯝꯗꯁꯨ ꯒꯨꯁꯟꯗꯒꯤ ꯔꯣꯍꯤꯠꯅ ꯍꯦꯟꯅ ꯃꯒꯨꯟ ꯂꯩꯕꯒꯨꯝ ꯇꯧꯔꯛꯂꯦ ꯑꯗꯨꯒ ꯔꯣꯍꯤꯠꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯊꯕꯛ ꯑꯃ ꯐꯥꯎꯕꯁꯨ ꯃꯥ ꯇꯧꯅꯤꯡꯗ꯭ꯔꯦ ꯑꯕꯦꯊꯣꯏ ꯃꯁꯥꯅ ꯈꯪꯖꯗ ꯔꯣꯍꯤꯠꯄꯨ ꯃꯥꯅ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯨꯔꯦ ꯒꯨꯁꯟꯅ ꯃꯥꯒꯤ ꯊꯃꯣꯏꯗ ꯀꯟꯗꯨꯅ ꯊꯝꯈꯤꯕ ꯃꯐꯝ ꯑꯗꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯔꯣꯍꯤꯠꯅ ꯑꯁꯨꯝ ꯃꯍꯨꯠ ꯁꯤꯟꯕ ꯍꯧꯔꯛꯂꯤ ꯐꯥꯎꯔꯤꯕ ꯏꯍꯨꯜ ꯑꯗꯨ ꯅꯨꯡꯁꯤꯕꯒꯤ ꯏꯍꯨꯜꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯖꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯥ ꯀꯟꯐ꯭ꯌꯨꯁ ꯆꯠꯂꯤꯕꯅꯤ ꯑꯕꯦꯊꯣꯏ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯇꯞꯅ ꯍꯣꯟꯗꯣꯛꯂꯒ ꯃꯥꯒꯤ ꯃꯤꯠꯌꯦꯡꯗꯨ ꯇꯦꯕꯜ ꯃꯊꯛꯇ ꯂꯩꯔꯤꯕ ꯂꯥꯏꯔꯤꯛꯇꯨꯗ ꯊꯝꯃꯤ ꯂꯥꯏꯔꯤꯛꯇꯨ ꯄꯥꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯀꯣꯛꯇꯨꯗ ꯆꯪꯉꯨ ꯍꯥꯏꯕꯗꯤ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ ꯂꯥꯏꯔꯤꯛꯇ ꯑꯗꯨꯛ ꯊꯋꯥꯏ ꯌꯥꯎꯕꯤ ꯃꯥꯅ ꯍꯣꯡꯂꯛꯂꯤꯕ ꯃꯇꯧ ꯑꯁꯤ ꯑꯐꯕꯅꯤ ꯀꯅꯥꯅꯁꯨ ꯍꯥꯏꯔꯣꯏ ꯑꯕꯦꯊꯣꯏ ꯃꯈꯨꯠ ꯑꯅꯤ ꯆꯪꯅ ꯃꯁꯥꯒꯤ ꯃꯁꯝꯗꯨ ꯒꯣꯔꯣ ꯒꯣꯔꯣ ꯈꯣꯠꯂꯒ ꯃꯆꯤꯟꯅ ꯃꯇꯣꯝꯇ ꯁꯣꯟꯖꯩ ꯑꯩꯅ ꯃꯥꯒꯤ ꯋꯥꯈꯜꯁꯤ ꯁꯨꯝ ꯈꯟ ꯂꯩꯔꯒ ꯀꯃꯥꯏꯅ ꯂꯥꯏꯔꯤꯛ ꯄꯥꯕ ꯌꯥꯗꯣꯏꯅꯣ ꯑꯩ ꯉꯥꯎꯔ ꯆꯠꯇꯣꯔꯦ ꯒ꯭ꯌꯥꯟ ꯃꯦꯟ ꯀꯝꯇ ꯇꯥꯗ꯭ꯔꯦꯕ ꯂꯥꯏꯔꯤꯛ ꯄꯥꯔꯦ ꯂꯥꯏꯔꯤꯛꯇ ꯃꯥ ꯑꯣꯏ ꯆꯥꯛ ꯆꯥꯔꯦ ꯄꯨꯈꯝꯗ ꯃꯥ ꯑꯗꯨꯝ ꯑꯣꯏ ꯃꯥ ꯑꯗꯨꯝ ꯎꯔꯒ ꯂꯩꯔꯦꯕ ꯑꯩ ꯁꯣꯟꯕ ꯊꯨꯡꯉꯤ ꯑꯕꯦꯊꯣꯏꯅ ꯑꯁꯨꯝ ꯇꯧꯔꯒ ꯂꯩꯔꯤꯉꯩ ꯇꯦꯕꯜ ꯃꯊꯛꯇ ꯂꯩꯔꯤꯕ ꯃꯥꯒꯤ ꯐꯣꯟꯗꯨ ꯑꯃꯨꯛ ꯔꯤꯡ ꯈꯤꯡꯂꯛꯂꯝꯃꯤ ꯑꯕꯦꯊꯣꯏꯁꯨ ꯃꯁꯝ ꯒꯣꯔꯣ ꯒꯣꯔꯣ ꯈꯣꯠꯂꯝꯕꯗꯨ ꯂꯦꯞꯇꯨꯅ ꯐꯣꯟꯗꯨꯗ ꯄꯩꯔꯞ ꯌꯦꯡꯉꯤ ꯊꯑꯣꯏꯅ ꯃꯨꯟꯅ ꯌꯦꯡꯕ ꯅꯠꯇꯦ ꯋꯥꯈꯜ ꯑꯃꯗ ꯌꯦꯡꯈꯤꯕꯅꯤ ꯑꯕꯦꯊꯣꯏ ꯃꯈꯣꯏꯅ ꯐꯣꯟ ꯑꯗꯨ ꯇꯞ ꯂꯥꯝꯗꯨꯅ ꯂꯧꯏ ꯑꯗꯨꯒ ꯍꯟꯅ ꯇꯨꯅ ꯌꯦꯡꯗ ꯀꯣꯜꯗꯨ ꯐꯠ ꯔꯤꯁꯤꯞ ꯇꯧꯔꯒ ꯅꯥꯀꯣꯡꯗ ꯊꯝꯃꯤ ꯀꯅꯥꯅꯣ ꯑꯁꯣꯝ ꯅꯥꯀꯜꯗꯒꯤ ꯀꯔꯤꯁꯨ ꯈꯨꯝꯂꯛꯇꯦ ꯑꯕꯦꯊꯣꯏ ꯑꯃꯨꯛꯀꯁꯨ ꯍꯪꯂꯛꯂꯝꯃꯤ ꯀꯅꯥꯅꯣ ꯍꯥꯏꯕꯅꯦ ꯍꯟꯗꯛꯃꯨꯛꯁꯨ ꯈꯨꯝꯂꯛꯇꯦ ꯑꯕꯦꯊꯣꯏ ꯍꯟꯗꯛꯇꯤ ꯅꯥꯀꯣꯡꯗꯒꯤ ꯐꯣꯟꯗꯨ ꯂꯧꯊꯣꯛꯇꯨꯅ ꯁ꯭ꯀ꯭ꯔꯤꯟꯗꯨꯗ ꯌꯦꯡꯉꯤ ꯑꯟꯅꯣꯟ ꯅꯝꯕꯔꯅꯤ ꯑꯕꯦꯊꯣꯏ ꯐꯣꯟꯗꯨ ꯑꯃꯨꯛ ꯅꯥꯀꯣꯡꯗ ꯊꯝꯂꯒ ꯁꯣꯝ ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ ꯁꯦꯀꯦꯟꯁ ꯈꯔ ꯇꯨꯃꯤꯟꯅ ꯂꯩꯔꯕ ꯃꯇꯨꯡ ꯅꯨꯄꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯌꯥꯝꯅ ꯃꯣꯡꯍꯥꯗ ꯇꯞꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩꯅ ꯅꯪꯗꯣ ꯌꯨꯝꯅꯥꯛ ꯑꯣꯜꯍꯟꯗꯧꯕ ꯀꯨꯏꯗ꯭ꯔꯕꯅꯤ ꯑꯗꯨꯅ ꯋꯥꯠꯁ ꯌꯣꯔ ꯕꯦꯛ ꯑꯕꯦꯊꯣꯏꯗꯨ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯈꯪꯀꯧ ꯀꯧꯔꯛꯏ ꯔꯣꯍꯤꯠ ꯍꯧꯖꯤꯛ ꯋꯥꯏꯗ ꯃꯊꯥ ꯁꯥꯔꯝꯕꯗꯨ ꯄꯨꯡꯆꯥꯏ ꯆꯥꯏꯈ꯭ꯔꯦ ꯍꯔꯥꯎꯕꯗꯅ ꯄꯤꯛ ꯊꯟꯈ꯭ꯔꯦ ꯃꯤꯀꯨꯞꯁꯤꯗ ꯔꯣꯍꯤꯠꯀꯤ ꯈꯣꯟꯖꯦꯜꯅ ꯑꯕꯦꯊꯣꯏ ꯃꯥꯒꯤ ꯊꯃꯣꯏꯕꯨ ꯎꯟꯃꯨꯛ ꯏꯪꯍꯟꯈ꯭ꯔꯦ ꯃꯩꯁꯥ ꯑꯃꯠꯇ ꯐꯥꯎꯗ꯭ꯔꯦ ꯆꯩꯅꯥ ꯑꯃꯠꯇꯁꯨ ꯐꯥꯎꯈꯤꯗ꯭ꯔꯦ ꯔꯣꯍꯤꯠꯇꯨ ꯅꯣꯛꯃꯤ ꯇꯧꯏ ꯋꯥꯍꯩ ꯑꯃ ꯐꯥꯎꯕꯗꯤ ꯍꯥꯏꯔꯛꯇꯦ ꯑꯕꯦꯊꯣꯏꯗꯨ ꯍꯔꯥꯎꯃꯟꯈꯤꯗꯨꯅ ꯁꯣꯔ ꯍꯣꯟꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯀꯥꯎꯊꯣꯛꯂꯒ ꯌꯥꯝꯅ ꯈꯪꯅꯤꯡꯅ ꯃꯊꯪ ꯍꯪꯂꯛꯂꯝꯃꯤ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯪꯕꯣ ꯀꯃꯥꯏ ꯄꯥꯜꯂꯤꯒꯦ ꯅꯪ ꯀꯣꯂꯦꯖ ꯑꯗꯨꯝ ꯆꯠꯄ ꯅꯠꯇ꯭ꯔꯣ ꯅꯪꯒꯤ ꯒ꯭ꯔꯦꯗꯅ ꯀꯌꯥ ꯐꯪꯉꯕ ꯂꯥꯏꯔꯤꯛꯁꯨ ꯇꯣꯏꯅ ꯑꯗꯨꯝ ꯄꯥꯕ꯭ꯔꯣꯅ ꯊꯥ ꯈꯔ ꯋꯥꯔꯤ ꯁꯥꯟꯅꯔꯨꯗ꯭ꯔꯕ ꯃꯇꯨꯡ ꯉꯁꯤꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯁꯤꯗ ꯃꯥꯅ ꯍꯪꯅꯤꯡ ꯂꯩꯔꯝꯕ ꯋꯥꯍꯪꯁꯤꯡ ꯑꯗꯨ ꯍꯪꯂꯛꯄꯅꯤ ꯑꯕꯦꯊꯣꯏꯒꯤ ꯑꯃꯨꯛꯇꯪꯗ ꯄꯨꯂꯞ ꯍꯪꯉꯛꯄ ꯋꯥꯍꯪ ꯃꯌꯥꯝ ꯑꯗꯨꯗ ꯔꯣꯍꯤꯠꯇꯨ ꯅꯣꯛꯂꯒ ꯅꯪꯒꯤ ꯍꯧꯖꯤꯛꯀꯤ ꯃꯑꯣꯡꯗꯣ ꯒꯔꯜꯐ꯭ꯔꯦꯟ ꯑꯃꯅ ꯃꯥꯒꯤ ꯕꯣꯏꯐ꯭ꯔꯦꯟꯗꯣ ꯌꯥꯝ ꯃꯤꯁ ꯇꯧꯔꯒ ꯍꯪꯉꯛꯄ ꯀꯣꯏꯁꯟꯁ ꯃꯥꯜꯂꯤ ꯑꯕꯦꯊꯣꯏꯗꯨ ꯃꯈꯁꯥꯏꯗꯨ ꯈꯖꯤꯛ ꯉꯥꯡꯁꯤꯜꯂꯤ ꯑꯗꯨꯒ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯁꯣꯔ ꯑꯃ ꯇꯞꯅ ꯍꯣꯟꯗꯣꯛꯂꯒ ꯃꯄꯨꯛꯅꯤꯡꯗ ꯃꯇꯣꯝꯇ ꯈꯜꯂꯤ ꯑꯩ ꯅꯪꯕꯨ ꯌꯥꯝ ꯃꯤꯁ ꯇꯧꯋꯦ ꯔꯣꯍꯤꯠ ꯑꯕꯦꯊꯣꯏ ꯇꯞꯅ ꯁꯤꯝꯄꯥꯜꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯅꯨꯡꯉꯥꯏ ꯍꯣꯠ ꯑꯣꯏꯕꯤ ꯅꯨꯄꯤ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯉꯤ ꯑꯕꯦꯊꯣꯏꯁꯨ ꯃꯥꯒꯤ ꯆꯤꯌꯔꯗꯨꯗ ꯍꯥꯟꯅꯒꯨꯝ ꯑꯃꯨꯛ ꯐꯝꯊꯩ ꯑꯗꯨꯒ ꯃꯃꯤꯠꯇꯨ ꯃꯊꯛꯇ ꯑꯣꯟꯈꯠꯈꯤ ꯊꯥꯏꯅꯒꯤ ꯑꯣꯏꯈꯤꯕ ꯔꯣꯍꯤꯠꯀꯤ ꯃꯑꯣꯡꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯦꯟꯖ ꯇꯧꯗ꯭ꯔꯤꯕꯒꯨꯝ ꯈꯜꯂꯛꯏ ꯑꯗꯣ ꯅꯪ ꯒ꯭ꯔꯦꯖꯨꯑꯦꯁꯟꯗꯨ ꯄꯨꯔꯥ ꯂꯣꯏꯔꯒ ꯁꯤꯗ ꯂꯥꯛꯑꯒ ꯂꯩꯒꯦ ꯑꯗꯨꯝ ꯈꯜꯂꯤꯕꯣ ꯇꯝꯕ ꯉꯝꯗꯦ
graduation loirappada aduda lakpa hainadi hainabani akhoi talu khoiga adu kaigino nangna du hangido aise misem tawrabo nangna lakna boy kai wai hairakpa Rohit ki wa haini abe thoisu nokmi nokmi khumlaklami ai nangbo yam miss tawi ibani adum launa dana ka tawbado ai yam miss tawri Rohit do masa bomba freeze tawkhre wahai ama phawba hairakta tumina laikhre abe thoina hairiba wadu thajadabani abe thoi maki jinbaldagi adumna hairakani haibadi thangnaba mikopda Rohit ki jinbalda yamna rashi leiba magun leiba minok ama nokfeta raklami Rohit to harauna amuk sang laklami ado asengba gi nangdo ai misem torok pro bethoi abe thoi sunok laga aduma khomi misem tawrei Rohit to sakhara kak tak tawna amuksu wajang ngang lei oh nangde se ado mister ga leiboire abe thoina mabu mister wi ka hairakpa doda karigino khangde Rohit ki masada ego ama phawraklami maya mamangda manga khaigatuna chaningbu phawrakle haujikti